HOUKHIBA CHAHI lising ani kungohumdoigi megi ahumdagi HOURAKHIBA IRANG asi ngarang CHAHI ama MAPUNG PHAKHIBAGA IROINANA LAIPHAM KHUNOU MAKHA LEIKAI APUNBA NUPI LUPNA SINDUNA IRANG asida Thawai na Pontha Pikhraba Athouba Shing Mapham Da Ikai Khumnaba Utpa Amasung Awaba Phongdokpagi THOURAM PANGTHOKHRE lup asigi sanglenda pangthokhiba thoram adu da saruk yakhiba singna minute tani tumina leptuna awa phongdokhi yelhomi mikap thokpa numit haina mingthonduna pangthokhiba thoram adu ga mari leinana lup asigi vice president khongban tabam itona hai irang asina maram moiraga Thawai na Pontha Pikhraba Athouba Shingi mafamda lup asina awang mathaki ikai khumnabu utli Thaudok aduna maram moiraga aikhoi ngasidi mikap thohalabani chinko ki narco terrorist sing asi maru phangna muthatuna makhoibu achauba para ama tambibagi tangai fadaba leire irang ase athubada loisinduna center amasung state lengakna lamdam asida tangdu leita ba hanjina ba khongthang sing lokhatpio hainasu mahangna makhata khi hadana sembi sabi duna moibo amta ja khoiji boleba se mara tamne ingam ta pa ma wojarge haidana amuka di injang go menga manipur go menga na amuka di yengthan biduna waroi san pu san biro amuka di nungai lagi huji matam sida leiba leita ba lai ba mayam sida ngau tuna chena dana tawri ba mayam je leita lai ba mayam ni awana tari ba mayam sing jam ta di ya phabo wojarge haidana leiba manipur go men pu pai bi ba minister da haijadi ye amuka di nungai ya phana lekai lekai khuli masyam ta di nungai ya phana lega si haidana haijadi ye